Manipur ki puwari ka sagunariba Wangoo Pachi Leihao asi matam kharagi matungda turelgi echelna chenthakhrani yamna mamal yamkhraba Leihao pambi asi kanminahoushi haina Prof Dr RK Chandrakumar na fongdorakli ngasi Manipur puwari ka sagunariba Maichou Wangoo Pachi gi punsi khongchat thejenba singuna hongnana ningsingba ki thoroma magaloina Wangoo Pachi Leihao asibu tung koina ngak sembada chouba mating oinanaba iron fencing ama yauna Maichou Wangoo Pachi punsi khongchat thejenbana kubam lon ashibu kangleipak asidagi kananaba chouba thodang lawrukhiba luching purel Imphal ki laifam kunodagi yamkhraba RK Chandra sana yauna mioi taragi maming yauba nungbi ama Prof Dr RK Chandrakumar alias langdai masana mayam da katpagi thoramda fongdokibane Dr RK Chandrakumar na makha taraduna puwari ga tana thana ba yadraba Wangoo Pachi Leihao pambi asi aikogi maitei khunaina Leihao pambi asigi maku natraga managi machum thaktuna leina tina laithung tinthum kokpangami anaba kaya fanba ngami haibagi thajanabana maram oiraga athaba tapam pham singdagi Wangoo Pachi khoiramjaba langnari Leihao asigi maku machet ama phangjaragadi haiduna lakchariba mioi kyagi pungningi wafamna Leihao pambi asi matik kanglibani Leihao pambi asi aikoi Manipur pumna makillanni Manipur river gi mapanda hauba oibana turelgi akanba echelna sida chai kharagi matungdadi soidana Leihao pambi asi chenthakhrani asuk mamal yamkhraba Leihao pambi asi kanminahoushi haina mangna pel tawki